Lamdam asida khundaminariba mioi lising kayana saruk yaduna Manipur Kanba Khongchat chatkhre kokomina sinduna thangmai banthau ground dagi kumal lampak fawba chatkiba miyamgi khongchat aduda kaisamthong assembly constituency gi MLA sapam nisikanta abadi wangkai assembly constituency gi MLA thangjam Arun Kumar su saruk yaki Khongchat loi sing aduna Manipur gi yelhomi muthatnaba tawriba India gi thausil khudak da lep kadabani India gi kanglo phurup naiba thong yaning de Narco terrorism marufuk tatlasi mapandagi landarak liba narco terrorist sing takthok khigadabani narco terrorist singa su taunaba yaroi NRC chadadaba thorang tuna paikhatlu lan loidriba fawba khutlai lokhatpa yaroi amadi lan loidriba fawba combing operation tawba yaroi haibana chingba kholaw kaya su laukhi Malenge miyam na undi Manipur miyam na khambi ki budi masiki waroshet pur ke haragati India na Manipur ko Manipur citizen do Manipur state ko magi state amani khalaga laiba miyam se magi citizen ne khalakpa mikuba duda lala sini dum reguni hai wahan tok ko ni pining ni mamang na ko komi na lamjing makada khongchat chakoma chakki miyam tilaga madugi wahan tho magi pandam madugi phire khangan ki government da adubu madugi response si u kitaba adu handaki ji number sigi response government na lawrakani na lobibra anuba government na tabi gani na lobi matab tu da koina Manipur miyam na Manipur legang na amadi India legang na akoi khangda bodi khangde moina mi singtu sagi suda laiba su braw thugaraga chathrakpa adagi narco terrorist myam kulai patik chana paraga koi da sangi tabal lanji landara pasi akoi Manipur miyam khangna ba malengi miyam khangna ba haiduna Manipur miyam na landara ibadugi mathakta akoi si lalau thoki mamdi chathriba lanse mapan degi tholokpa kusem gi lani haibu khangna chatharpani madu khangala phawda India government gi response ari Manipur government gi bating jadaba sigumba mayam singa si bogda lansi sangdon gabani sangdon gi maram ju government of India na state lenga ga pigidaba mapangan khudimo ki lokho ga da thambudro maram orga state posting bogda hairi hairiba khoi gi narco terrorist asi khoi thengnabada madu order bog pidaba mayam khoi thengnakhre aduna maram orga ngasi ji khoi punna lal si thengnan mi muthok tare haibudu re khoi ngasi khongchat Khongchat aduda saruk yakiba MLA sapam nisikantana phongdokkibada ngasi chatliba Manipur Kanbagi Khongchat asida saruk yariba asi Manipur gi apunbagi saktam da singnarakliba asida Manipur gi saktam kaiba yaroi haiduna Khongchat asida saruk yabani Lamdam asida mehoroldagi leminaraklaba phurup khudingmak punna nungsi chanana leiminaba mathau tai Lamdam asi aikoi khudingmak kini Manipur kaidawnungda kaiba yaroi madugidabak punna leminaba haiba wafam phongdokki As I've heard that a lot of these documents like the Aadhaar and voter list and all have been false, faked, and after all, I'm sure in that all of us are, I mean, I'm not talking me, but people of Manipur have, I think, not been very sincere in giving that, so we better be careful, and this is what I say, sincerity is the key, and we must be determined to save Manipur, come what may. So what will be your stand regarding the present turmoil in Manipur? Because many of the ministers and MLAs haven't spoke their stand. See, actually what happened is, even I was speaking. I spoke in the sense that, well, it sounded like I spoke for only Meitei community as such. I was trying to tell the story of Manipur. But eventually what happens is that I think there has been flaws in the administration. So if I am to sit as one of the representatives of the government, and if I'm asked
that so many guns were taken away, this, that. So, you're not in a position to really answer because I think this has taken too long, and there must have been peace talks, there must have been talks between the government at various levels. This hasn't happened. I think the right person to answer this is the Chief Minister and the Cabinet. I am an independent MLA. I just support Manipur in the core of my heart, and I am probably on my own, like any one of us, just to support Manipur out of love for Manipur. Khongchat aduda saruk yakiba MLA Thangjam Arun Kumar na phongdorakpada kokomi na ngasi Manipur kannabagi dabak chongsileba khongjang asida lamdam asigi apunbagi saktam kaiba yade haibagi wakhalonda ngasigi khongchat asida saruk yabani amadi hauzik thokliba irang asigi matangda su lainga ki maikaidagi tongan ba khongphom kaya lauduna waroi sina si loshina ba honagani haina tamlakhi haiba wafam phongdokhi Manipur ki citizen amo ina India ki citizen amo ina Manipur nung sijaba Manipur kangai papu kaning bagi wakal lomduda nasi ko combination besida ako gi so ya pum tri hena ayaw jo bani kana ko mamatana ay man the force to bo kana ko mamatana ay man compel to bo yaw do ya de hai bo kedle si adu isana lahun thok pai khala kanda ayaw jo bani kai no ngasi gi yali se tik maru o ya khale kai no ko Manipur ka han ning do Manipur kaning na thamba ako isamaksu people representative amoina Manipur imalebak se kallaga thamning ba wakhalon change jabrina singma rally malapda khoi songja bum thokpa khalaga ya adugo ojai wa am tang ko hojik tholi bai ran se sangi ma thani di helal le adugo lenga ki maikai de su lokot pe abar section thorang de mol kholi haiba tarikh siraisa ahin ba kari hojik ji jo jiri da so mai rang to bdi le te masi matang da ki lenga ki maikai de haiba tarikh kari kari section thorang lokot bdi le aduga tholi birang asi ki waroi sinema corona ba tamta lenga ki maikai de adugi matang da honorable cm na tambuna makta ko nam ko bi dina ko meeting yam to yin tawi adugi matang de ai na hai ba tang ai na authority ojade akoi honorable cm na loina phongdok tuna le ni adugi matang de selopa ai comment teacher Lamdam asigi transgender singsu asigumba Manipur Kanba Khongchat asida saruk yakhi Khongchat aduga mari lenana transgender activist Pebam Bonitana Manipur gi apunbagi saktam da signarakpa khudingmak aikoi khudingmak na punna amatta oina lepminaduna thingminaba mathau tai haina phongdorakhi Long live Manipur ki saktam khoi na pasin de khulai lokat pa khoi na pasin de khulai lokat pa Manipur da na ko te और इसका सोचा ना pa khoi na pa pa ba chati le tiro ma khai khulai lokat pa long live Manipur ki saktam long live Manipur ki apun ba saktam akhoi na ngasi gi rally asida saruk ya ba se kokomina maroi ba thodang laroga sinja taraga su Manipur kan ba haibase kokomi khaktangi thodang na te Manipur da leiriba khundariba jati khudingmakki hingiba praja khudingmakki section khudingmakta leiriba nipum khudingmakki thodang lei nupa su nupi su transgender su nipum khudingmakki thodang lei masida gender da base tawraga kuchu da base tawraga caste da base tawraga khaidok ba haibase masi achuwa yengnaba makhalamani Manipur kan ji haidi Manipur da khundariba jati khudingmakki thodang lei nupa oi bi nupi akhoina di ngasi release saruk yari se as a citizen of the state amaoina Manipur gi praja amaoina lamdam sigi yelhongmi amaoina Manipur gi pai puna thamami ba saktam je kai han bayaroi Manipur da sahi amaga tha ani chupna satharak liba ka irang chida o heli ba tang du lai ta da phibam ma se akoi su pam pam de hingbada ajukki matik mawong ta da ba punchi ama ngasi da gina sahi kun gi mamang da leram ba sakhat ngai matam gi irang lai ngai matam yamna phibam cha da mawong ma da leram ba state to amuk hanjale ikang khangau gana masi yam nungai te tang du lai ta ba Manipur da shanti hanjalakpa lamdam mama saphaba thong manaba chakhatpa phaba khunai manaba khunai ma aikhoina pami mado hanjalam ba habase state government amadi center government gi mathongni sarang na phibam sida kanglup masen khaibung tan halakanda makoina divide and rule policy tawakanda Manipur da leiriba khundariba jati singya nungsina handrakanda makoina Manipur da gi resource gi khudong jaba advantage sama longna bo honnari base aikhoin loina ui adugi against Manipur gi praja khudimang na Manipur matam punamakta lepkani habase India amadi Manipur gi lenga paiba mio singsina khangchano amadi India government yongnaba ngasigi rally ase gi paudam se tambasu oijano akhoina Manipur gi saktam da singnarakpa Manipur da matam punamakta singnarakpa any kinds of element state or non state actor khudimag anti national oiba element khudimag anti state oiba element khudimag akhoina prajana sapmana na thengnaba matamda transgender oira su akhoi charuk adum yagani Manipur gi Khongchat aduda saruk yakiba mahiroi singna phongdorakpada
lamdam asida tangdu leitadaba fibam asina maram oiduna tunggi yumbi oirakadoriba mahiroi kaya ningthina mahai masing tamba fangdri asigumba fibam asida karamna afaba mahiroi sing thoklakani khongchat asida manipur gi mahiroi aikoisu thaudang loba changi haiba wakhalonda asigumbo rally asida charuk yabani haiba wafam thamlaki thangam yama de himji ki matang da koi sisi ki chatra kaya soki kaya amana koi ki wakhan ji asok panang da na ji koi ki khongchat pa da ba khut chokpa daw da na ji leidi adu ngasi pau da koi na tali ba dabi sida koi ki pali blenga ngasina koi ki hanna pau da yingbi da ba amadi koi bu kishui da ba koi ki atopa jati yama ki dongna khalbi ba amadi koi ki chatra ki koi punji ji hai tai kam na ngai da to do amane ban tak ki kopi amadi koi community wall ko koi da koi phangi bi adubo ngasi ki koi ki kokomi gi masuri asida koi na thoi ga raga ngasi ki lenga ngasi na ta dro so koi ki inda goma mena koi ki